Laiba asigi state amadi union territory singi director General of Police amadi Inspector General of Police singi oiba humpusuva All India Conference Union Home Minister Amit Shahana haudokre. Chhattisgarh gi Raipur da mifam adu haudokladuna Amit Shahana haukiba chahi taret asida lengak asina laiba asigi ngak sel gi mapangal hena kangkhat hanbatana tana fortified Police Station Changaga Marfu Taruk Saki Masigi Mahi Oina Haukiba Lisingani Taramari da Naksalna Sohalamba District Chamaga Kunga Taruk Leramba Adu Hauzik Taramathoida Hanta Hanbangam Le Haiki Loinana Leba Asigi Achoba Singnaba Ama Oriba Naxalism North East Amadi Jammu Amasung Kashmir Su Modi Lengang na permanent solution Purokpangam Le Mafam Sing Asisu Atuba Matamda Leba Asigi Ata State Singa Manaba Ngamlagani Haiki State Amit Shahana Makataraduna Center na Popular Front of India Thinkiba Matung dagi lebak sinba tungna chathava rekta lotuna leramba kayasu fagat pangamliba asi center amadi state police ki marakta coordination chauna lei haibagi mek laraba khudam amani haiki Mifam asigi ngasi nini amasung hayeng humni chanba numita Prime Minister Narendra Modi na leba asigi tungan state amadi union territory singi DGP amadi IGP singa unaduna wari sanagani